ꯄꯤꯕꯥ ꯃꯃꯥꯡꯉꯩ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯣ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯝꯂꯒ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯨꯗ꯭ꯔꯕ ꯒꯦꯠꯇꯨ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯃꯨꯛꯇꯨꯅ ꯅꯝꯈꯥꯏꯔꯝꯕ ꯑꯗꯨꯒꯨꯝ ꯐꯤꯕꯝ ꯈꯔ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯕꯥ ꯌꯦꯡꯅ ꯌꯦꯡꯅ ꯒꯦꯠꯇꯨꯒꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕꯁꯨ ꯃꯄꯥꯅ ꯃꯃꯥ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯖꯔꯛꯄ ꯌꯨꯝꯗꯨꯒꯤ ꯁꯨꯃꯥꯡꯗꯨꯗ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯒ ꯑꯀꯣꯏꯕꯁꯤꯡꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯜꯒꯤ ꯏꯪꯈꯣꯜꯗꯨꯗꯒꯤ ꯁꯝꯕꯜ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯄꯤꯕꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯇꯞꯅ꯫ ꯏꯕꯦꯆꯥꯅꯤ ꯀꯧꯔꯛꯂꯤꯕꯗꯣ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯁꯅꯥ ꯅꯠꯇ꯭ꯔꯅꯦ?" ꯀꯧꯔꯛꯂꯤꯕꯗꯣ ꯅꯥꯎꯕꯒꯤ ꯃꯃꯥ ꯏꯕꯦꯆꯥꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗꯕꯒ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ꯫ ꯄꯤꯕꯥ ꯏꯕꯦꯆꯥ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯂꯥꯛꯇꯨꯅ ꯁꯝꯕꯜ ꯋꯥꯡꯃ ꯂꯦꯞꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ "ꯃꯥꯅꯦ ꯏꯟꯗꯣꯝꯆꯥ, ꯑꯩ ꯁꯅꯥꯅꯤ." ꯏꯕꯦꯆꯥ ꯃꯄꯤ ꯏꯔꯥꯆꯦꯟ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯀꯔꯤꯅꯣ ꯅꯪꯕꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯨꯃꯤꯟ ꯂꯩꯔꯤꯕꯣ ꯀꯔꯤꯒꯤꯅꯣ? ꯏꯟꯗꯣꯝꯆꯥ ꯍꯣꯏ, ꯅꯅꯥꯎ ꯅꯨꯄꯥ ꯅꯥꯎꯕ ꯍꯣꯏ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗꯕ꯭ꯔꯣ ꯅꯪꯕꯣ?" "ꯏꯟꯗꯣꯝꯆꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ, ꯅꯆꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯏꯟꯗꯣꯝꯆꯥꯗꯤ ꯃꯁꯥꯒ ꯌꯥꯝ ꯀꯜꯂꯝꯃꯤ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯣ?" "ꯅꯥꯎꯕ ꯍꯥꯏꯔꯒ ꯑꯩ ꯂꯝꯕꯤꯗ ꯅꯥꯎꯕꯒ ꯊꯦꯡꯅꯔꯝꯃꯤ, ꯏꯕꯣꯛ-ꯅꯥꯏꯌꯦꯅ ꯉꯥ ꯊꯤꯟꯕ ꯆꯠꯂꯤꯅꯦꯅ ꯍꯥꯏꯔꯛꯑꯦ." "ꯆꯠꯈꯤꯕꯅꯤ." ꯍꯥꯏꯔꯒ ꯏꯕꯦꯆꯥꯗꯣ ꯐꯤꯖꯤꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯅꯥꯛ ꯌꯦꯠꯇ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯁꯛꯐꯝ ꯑꯃꯗ ꯈꯣꯟꯖꯦꯜꯗꯨ ꯑꯣꯜꯂꯒ, "ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯅꯥꯗꯤ ꯎꯍꯧꯋꯦ? ꯂꯥꯛꯑꯣ, ꯊꯣꯛꯂꯛꯎ ꯁꯤꯗ, ꯁꯣꯝꯗꯅꯦ ꯏꯟꯗꯣꯝꯆꯥꯒꯤꯗ ꯑꯣꯏꯅ. ꯅꯪ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛ ꯅꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ." ꯍꯥꯏꯔꯒ ꯏꯕꯦꯆꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯏ꯫ ꯄꯤꯕꯥ ꯏꯕꯦꯆꯥꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯃꯇꯧ ꯑꯗꯨꯒꯤ ꯃꯔꯝ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯂꯦ, ꯑꯗꯨꯅ ꯃꯥ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛ ꯏꯕꯦꯆꯥꯒꯤ ꯌꯨꯝꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯍꯥꯟꯅꯒꯤ ꯄꯤꯕꯥꯒꯤ ꯌꯨꯝꯁꯤ ꯈꯨꯡꯒꯪ ꯑꯣꯏꯔꯕꯁꯨ ꯄꯤꯕꯥꯒꯤ ꯃꯄꯥꯅ ꯃꯃꯥ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯆꯥꯎꯗ꯭ꯔꯁꯨ ꯃꯊꯛ ꯃꯈꯥ ꯑꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯕꯤꯗꯨꯅ ꯏꯪꯈꯣꯜꯒ ꯀꯣꯟꯅꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯅꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯅꯗꯕꯒꯤ ꯁꯤꯠ ꯁꯦꯡꯕ ꯇꯧꯗꯕꯒꯤ ꯈꯔ ꯃꯣꯠꯂꯕꯁꯨ ꯐꯤꯕꯝ ꯀꯩꯁꯨ ꯀꯥꯏꯔꯝꯗ꯭ꯔꯤ꯫ ꯄꯤꯕꯥꯒꯤ ꯌꯨꯝꯗꯨꯒꯤ ꯍꯦꯛ ꯃꯈꯥ ꯊꯪꯕ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯅꯥꯎꯕꯒꯤ ꯌꯨꯝ ꯑꯣꯏ꯫ ꯁꯥꯒꯩꯗꯤ ꯄꯨꯟꯗꯦ, ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯄꯤꯕꯥꯒꯤ ꯃꯃꯥꯒꯤ ꯃꯕꯨꯡ, ꯄꯤꯕꯥꯒꯤꯅ ꯃꯥꯃ, ꯃꯈꯣꯏꯒꯅ ꯂꯩꯀꯥꯏ ꯄꯨꯟꯗꯦ, ꯈꯖꯤꯛ ꯂꯥꯞꯅꯩ꯫ ꯅꯥꯎꯕ ꯍꯣꯏꯒ ꯑꯗꯨꯛ ꯅꯛꯅ ꯂꯩꯕꯅ ꯏꯕꯦꯆꯥꯅ ꯑꯗꯨꯛ ꯂꯥꯏꯅ ꯃꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯤꯕꯥ ꯏꯕꯦꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ, "ꯏꯟꯗꯣꯝꯆꯥ, ꯁꯥꯎꯔꯅꯨ, ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤ. ꯀꯣꯟꯅ ꯑꯃꯨꯛ ꯉꯟꯅ ꯂꯥꯛꯀꯦ. ꯅꯥꯎꯕ ꯍꯜꯂꯛꯑꯒ ꯑꯩ ꯆꯪꯉꯛꯑꯝꯃꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ." ꯍꯥꯏꯔꯒ ꯄꯤꯕꯥ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯏꯟꯗꯣꯝꯆꯥ, ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯒꯤ ꯏꯃꯥꯅ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯈꯤꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ. ꯑꯩ ꯃꯔꯛꯇ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯟꯗꯣꯝꯆꯥ." ꯍꯥꯏꯔꯒ ꯄꯤꯕꯥ ꯏꯕꯦꯆꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯆꯥ ꯈꯥꯝꯕꯁꯨ ꯉꯝꯗ ꯄꯤꯕꯥꯒꯤ ꯃꯇꯧꯗ ꯏꯔꯥꯆꯦꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯝꯗꯣ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6:30 ꯈꯔ ꯍꯦꯜꯂꯛꯂꯦ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯃꯆꯤꯟ ꯌꯥꯎꯕ ꯃꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯕꯥ ꯃꯌꯨꯝꯗ ꯂꯥꯛꯂꯝꯕꯗꯣ ꯎꯍꯧꯕ ꯈꯔꯅ ꯀꯤꯌꯥꯝꯕ ꯃꯄꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯕꯗ ꯑꯃꯤꯇ꯭ꯔ ꯑꯃꯗꯤ ꯀꯤꯌꯥꯝꯕꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯃꯤꯇ꯭ꯔ ꯁꯦꯟ ꯁꯥꯎꯅ, "ꯃꯥꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯍꯧꯖꯤꯛꯈꯛ ꯄꯥꯎ ꯇꯝꯂꯒ ꯀꯔꯤꯅꯣ ꯀꯥꯟꯅꯕꯁꯦ?" ꯍꯥꯏꯔꯒ ꯑꯃꯤꯇ꯭ꯔꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯅꯥꯛꯆꯦꯞꯇꯒꯤ ꯍꯦꯛ ꯊꯥꯖꯤꯟꯈꯤ꯫ ꯆꯩꯅꯥꯗꯨꯅ ꯉꯥꯎꯔꯕ ꯅꯨꯄꯥꯗꯣ ꯂꯩꯃꯥꯏꯗ ꯂꯥꯎꯔꯒ ꯍꯥꯏꯊꯈꯤ꯫ ꯐꯤꯡꯒꯟꯕ ꯃꯆꯥꯒꯤ ꯃꯇꯧꯗ ꯐꯠꯇꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯄꯥꯅ ꯐꯝꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯆꯥꯕ ꯐꯪꯍꯜꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯃꯄꯨꯛ ꯂꯥꯝꯂꯕ ꯀꯩꯗꯅꯦ ꯁꯗꯨꯝ ꯄꯥꯏꯔꯒ ꯂꯛꯅꯒꯅꯨ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯦꯗꯅꯤ. ꯅꯪꯅ ꯑꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯁꯗꯨꯝꯗꯨ ꯂꯩꯔꯤꯉꯩ ꯀꯔꯤꯅꯣ ꯏꯪꯒꯤꯠ ꯑꯃꯇꯪ ꯄꯤꯔꯒ ꯃꯄꯨꯛ ꯂꯥꯝꯂꯒ ꯂꯩꯔꯤꯕꯁꯦ ꯐꯍꯜꯂꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯒꯗ꯭ꯔꯅꯦ?" ꯍꯥꯏꯔꯒ ꯁꯥꯍꯤꯡ ꯆꯥꯕ ꯇꯝꯕꯤꯈꯤꯕ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯊꯔꯛꯏ꯫ "ꯇꯍꯥꯒꯅꯨꯅꯦ ꯅꯨꯄꯥ ꯃꯆꯥ,
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯗꯅ ꯃꯥ ꯃꯐꯝꯁꯤꯗ ꯂꯥꯛꯑꯔꯣꯏ ꯈꯜꯂꯨꯕꯗꯣ ꯂꯥꯛꯂꯝꯂꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯃꯔꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯄꯥꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯇꯞꯊꯧ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯋꯥꯡꯕ ꯎꯗ ꯄꯥꯟꯕ ꯍꯩꯗꯣ ꯉꯥꯏꯉꯝꯗ ꯀꯥꯔꯨꯔꯗꯤ ꯈꯣꯡꯐꯝ ꯆꯥꯗ ꯅꯥꯟꯊꯔꯛꯀꯅꯤ ꯑꯗꯨꯅ ꯀꯅꯥꯅ ꯈꯪꯕ ꯍꯩꯗꯨ ꯃꯇꯥꯡ ꯆꯥꯗ ꯎꯆꯦꯛꯅ ꯍꯦꯛꯇꯣꯛ ꯀꯛ ꯊꯤꯜꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯀꯦꯜꯂꯛꯄꯁꯨ ꯑꯩꯒꯤ ꯃꯇꯝ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤꯅꯦ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯔꯒ ꯐꯠꯇꯕ ꯃꯆꯥꯒꯤ ꯋꯥꯈꯜꯗꯣ ꯐꯠꯇꯕ ꯋꯥꯍꯩꯅ ꯊꯦꯝꯕꯤꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯛ ꯊꯠꯅ ꯆꯩꯅꯥ ꯈꯥꯡꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯉꯁꯥꯏꯗꯣ ꯄꯤꯕꯥ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯉꯟꯅ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯃꯥ ꯃꯐꯝꯗꯨꯗ ꯀꯨꯏꯅꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏ ꯑꯩꯅ ꯎꯍꯧꯕꯁꯨ ꯃꯥꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯕꯗꯣ ꯎꯍꯧꯕꯅꯤ ꯑꯗꯨꯅ ꯑꯩ ꯄꯥꯎꯁꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒ ꯇꯝꯖꯕꯅꯤ ꯀꯤꯌꯥꯝꯕ ꯁꯥꯎꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ ꯆꯩꯅꯥ ꯐꯪꯈꯤꯕ ꯅꯨꯄꯥꯗꯨꯗ ꯀꯤꯌꯥꯝꯕꯅ ꯆꯠꯈ꯭ꯔꯣ ꯃꯇꯨꯡꯗꯗꯤ ꯊꯕꯛ ꯇꯧꯕꯗ ꯄꯥꯎ ꯇꯝꯕꯗ ꯃꯇꯥꯡ ꯆꯥꯅ ꯇꯧ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦ ꯄꯤꯕꯥ ꯌꯨꯝꯂꯣꯝꯗ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯒ ꯃꯁꯥꯗꯨ ꯏꯔꯨꯖꯔꯨꯔꯒ ꯊꯣꯛꯂꯛꯄꯅꯤ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯃꯃꯥꯡ ꯑꯣꯏꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯔꯣꯕꯔꯠ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯄꯤꯕꯥ ꯑꯆꯣꯠꯄ ꯃꯁꯥꯗꯨ ꯇꯩꯊꯣꯛꯅ ꯔꯣꯕꯔꯠꯇ ꯌꯦꯡꯗꯨꯅ ꯇꯨꯝꯒꯦ ꯍꯥꯏꯔꯗꯤ ꯅꯁꯥꯏ ꯀꯥꯗ ꯋꯥꯍꯩꯗꯨꯗ ꯔꯣꯕꯔꯠ ꯄꯤꯕꯥꯗ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯁ꯭ꯌꯥ ꯅꯁꯛꯇꯨꯒ ꯑꯩ ꯇꯨꯝꯅꯤꯡ ꯃꯐꯝ ꯀꯨꯁꯤ ꯅꯪ ꯐꯃꯨꯡꯗ ꯇꯨꯝꯕꯤꯔꯝꯗ꯭ꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯝꯅꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯉꯁꯤꯗꯤ ꯔꯣꯕꯔꯠ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯑꯒ ꯈꯤꯇꯪ ꯂꯨꯁꯤꯟꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡꯅ ꯋꯥ ꯍꯪꯂꯝꯃꯤ ꯄꯤꯕꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥꯋꯦꯜꯗꯨ ꯐꯃꯨꯡꯗ ꯁꯠ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯔꯣꯕꯔꯠꯀꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ ꯋꯥ ꯍꯥꯏꯈꯤꯕ꯭ꯔꯣ ꯄꯥꯕꯨꯡꯒꯤ ꯋꯥꯒ ꯑꯝꯇ ꯇꯣꯛꯈꯣ ꯀꯩ ꯋꯥꯈꯜꯗꯩꯅꯣ ꯅꯪꯅ ꯁꯣꯝꯗ ꯆꯠꯀꯦ ꯈꯜꯂꯛꯏꯗꯨꯕꯣ ꯌꯥꯝ ꯇꯥꯍꯃꯜꯂꯤꯀꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯅꯪꯅ ꯃꯤꯔꯣꯠ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝ ꯅꯪ ꯅꯁꯥꯅ ꯇꯤꯟ ꯌꯣꯠꯊꯔꯒ ꯑꯃꯨꯛꯇꯪ ꯈꯜ ꯍꯣꯏ ꯑꯩ ꯀꯥ ꯍꯦꯟꯕ ꯅꯪꯒꯤ ꯃꯔꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧꯋꯤꯗꯅ ꯑꯗꯨꯅꯁꯨ ꯑꯩꯅ ꯅꯪꯕꯨ ꯁꯣꯛꯀꯅꯤꯅ ꯄꯥꯈꯠꯄꯅꯤ ꯄꯤꯕꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯌꯦꯡꯉꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯔꯣꯕꯔꯠ ꯉꯁꯤ ꯑꯩꯅ ꯁꯣꯝꯗ ꯆꯠꯂꯨꯔꯤꯁꯦ ꯑꯇꯩ ꯃꯔꯝ ꯑꯃꯩ ꯅꯠꯇꯦꯗ ꯑꯗꯨꯒ ꯑꯩ ꯃꯈꯣꯏꯒ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗ ꯆꯠꯂꯤꯗꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯀꯣꯜ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯣ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯄꯤꯕꯥ ꯈꯣꯡꯊꯥꯡꯗꯣ ꯑꯃꯅꯤ ꯊꯥꯡꯉꯤ ꯉꯁꯥꯏꯁꯨ ꯑꯩꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯩ ꯇꯣꯛꯈ꯭ꯔꯣ ꯀꯩꯁꯨ ꯈꯪꯖꯗ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯑꯩꯒ ꯄꯥꯕꯨꯡꯕꯨ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯩ ꯗꯤꯁꯤꯖꯟ ꯂꯦꯞꯈꯤꯕꯅꯤ ꯔꯣꯕꯔꯠꯇꯨ ꯄꯥꯈꯠꯄꯣꯏ ꯈꯤꯇꯪ ꯐꯤꯡꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯣ ꯄꯥꯕꯨꯡꯗ ꯂꯥꯛꯄ ꯍꯥꯏꯁꯤ ꯃꯁꯥꯟ ꯇꯥꯕꯅꯤ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯄꯥꯕꯨꯡꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯥꯕꯨꯡꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯄꯥꯕꯨꯡ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯅꯪ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯔꯝꯂꯕꯗꯤ ꯃꯁꯤꯁꯨ ꯈꯟꯒꯗꯕꯅꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯉꯁꯤ ꯃꯈꯣꯏꯒ ꯊꯦꯡꯅꯈꯤꯗꯕ ꯍꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯤꯗꯕ ꯃꯈꯣꯏꯒ ꯊꯦꯡꯅꯗꯕꯗꯤ ꯌꯥꯔꯣꯏ ꯊꯦꯡꯅꯔꯛꯈꯤꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯆꯠꯂꯣꯏ ꯈꯜꯂꯕꯁꯨ ꯊꯃꯣꯏꯗ ꯆꯠꯀꯅꯤ ꯃꯈꯣꯏꯕꯨ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯈꯧꯔꯥꯡꯕꯗꯤ ꯍꯧꯖꯤꯛꯁꯨ ꯄꯣꯛꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯒ ꯃꯤꯅꯨꯡꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯔꯣꯝꯗ ꯌꯦꯡꯂꯛꯑꯕꯗꯤ ꯃꯈꯣꯏꯁꯦ ꯄꯨꯔꯥ ꯁꯥꯅꯤ ꯁꯥꯒꯤ ꯋꯥꯈꯜꯅꯤ ꯁꯥ ꯉꯥ ꯐꯥꯎꯕ ꯏꯆꯥ ꯏꯁꯨ ꯑꯩꯒꯤ ꯅꯛꯅꯕ ꯃꯔꯤꯁꯦ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯐꯥꯎꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯪꯈꯣꯜ ꯃꯆꯦꯠꯇꯨꯒꯤꯗꯃꯛ ꯑꯗꯨꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯆꯟꯅꯨꯄꯤꯒꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗꯃꯛ ꯑꯩꯒ ꯄꯥꯕꯨꯡ ꯏꯃꯥ ꯑꯃꯗꯤ ꯅꯪ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯀꯤꯕꯒꯤ ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯄꯤꯊꯣꯛꯈꯤꯕꯒ ꯉꯁꯤ ꯑꯩꯒ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯀꯩꯁꯨ ꯅꯠꯇꯕ ꯏꯪꯈꯣꯜ ꯑꯗꯣ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯄꯥꯕꯨꯡ ꯌꯥꯎꯗ ꯏꯃꯥꯒ ꯑꯩꯒ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯖꯔꯛꯄ ꯑꯩꯅ ꯃꯄꯨꯡ ꯐꯥꯔꯛꯈꯤꯕ ꯑꯩꯒꯤ ꯃꯐꯝꯅꯦ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯐꯪꯗ꯭ꯔꯁꯨ ꯑꯩꯅ ꯍꯤꯡꯂꯤꯡꯈꯩꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯤꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯋꯥꯍꯩꯗꯨꯗ ꯔꯣꯕꯔꯠ ꯋꯥꯈꯜ ꯈꯖꯤꯛ ꯈꯜꯂꯤ
Mana haikiba wada kari ahenba yaukhrabage haina adubo masu waramlani makha tanaradi shoidana pukning nungsinarani haiduna Roberto wa thaidoragle yarise fishe chalo aduga gumo chaklu male imana ko bama kholam tagi ai kumamagi hairaga Roberto kumkhre PIBA leplamba mafamduda second khar leplaga dress setchillaga kitchen lomda kadagi thokre chak tokla matung mayai kada TV yengduna leiriba Deven gi manakta changlaktuna famthara iritado aduga tapna wa hodore tada hoigadi kari kari hainarige karibuno luhongbagi matangduni hainadana leiradudi aduna ekhoi masal thajanabagi chumna hainajabani tawgadaba oiradi thangai sengna mangol karaga lekhaidana leibaduna pharabrana khaliba Deven TV yenglambado volume leithakre aduga ritada onsillaga madusu kaide yai aishu khalamlibani adubu ekhoina madu pame haidana hekta tawbasu yar mokhoina lakadamnina hoi chumme adubu luhongbagi wafamsidi tada hoina hodorakhibani aduna si tawba pami si tawse haiduna tanabadi kaidena khali adusu chumme mokhoi babo nahan waidi tada Deven gi machasi ama khaktara khanbani ani sui hairi karambano tada nai khoi be magi hairi basina masi su khangni yanabagi hoi hoi hairasu ibungo du sumasa khangdokpa yabani hoine magi machado amadi aishu khangaw chura koron chu chatki aduga ani sui haibadudi aishu ngaglibani khanana khangponoda aina somda thabaki chatlingai maja ani shuningakpagi yawrambaso hoise oining boizarani adubu ichagi sidi lekhaida ningidana hoi hoi hairaga khudangda siriba ghari du thangatlaga yengna hojikpu pung kya takragene o nipan makhai kharadi hel phone tawba yakhidro pangtheng thengbadi oidrida tawraga hek yengbiro Deven manungda leiriba table dudagi phone du lokhatuna lukhoi gi number da call tawi somda su lukhoi macha singa puna chak chaminari phone laklibado ayingbina puraklaga pire kana gino tada Deven gine Robert amadi PIBA chak charambado maming do hairakpada chabadu lepi PIBA di chak chariba plate tu de yengduna le Robert di PIBA di yengle hello itao chak chabira bro wari khara sana ningdana thengasu thengna phone se ekta tawraklabani chak chari tokpada ngai kari matang no hayune hairaga lukhoi do hogatkre veshin da khod hamduna wari sana sana sofa ka da thokre macha ani ge manak changsilaga nakhoi ani bu kari kari hapakhoge kanghodu gi ta boima hoi hoi bungo sana nangi di kari hapauge PIBA chak chaba hobata ngairibani adubu lukhoida lakliba koldo joligi mapagini hek khangbadagi chaklam labaso chasin bayadre puk thangat khibagum tawkre tumina chak chariba plate tugi mamangda mangduna leirambado mamana kaurakpada wakhalla aduna yari maigiri hapirano pukthal hairaga chaba hobata ngairibado machi lengda hogattuna magi kada kakhre somda lukhoi nok noktana harau harau wari sari aina hena pamlabani ne adude aina hekta khumang chawsille haigadrana leibani ne angang singsu masak khangna kisanu haidana phare dudi taw numida phaba maleplaga karino khanarasi phare phare adumain silasi hoi hoi thamjare ko dudi hairaga phone do thamkhre kada ka khiba PIBA kari tawramni haiba Robert khangi aduna masu magi chafam thokpa charaga PIBA gi nakta lakpani PIBA magi kada leiramde terrace room da leptuna tumina hangchit langduna leirami makhutana tangkhai chenge tawba churup machai ama pairami Robert changsilaga chagla me haramaga sida topa mahau ma sejina leirami sina kamain toino PIBA lapna uriba thabal mangal-dagi phasabadu yengna churupto amuktang chinglaga Karim haida Robert ta pire PIBA amadi Robert anisi nupa oirashu WakhaL wai haiduna fattaba nisa atai yu kwa atai nisa sizinade adubu ama natraga ama
makhoi animak chinjak manei haibaduni. Tension, stress leirakpa matamda kauthokpa, wakhal pothaba matamda churup machai amakhak oisu sizinabasidi makhoi anigi hainabi oirei. Aduga PIBAna lalakliba churupto Robert nokfet tawna adum lawi. Aduga masu amuktang chinglaga makha tarei. Yengkise. Akhoishu makhal makha gayagi kumhai punsi ma thengnarubana punsigi lambi sida chatpa horuban. Aduna thamoida naba chainaba oigera. Wakhalda piba awaba oigera khangduna yengba tamse. Punsigi marul naiba kumhai punsi rolsi. Punsigi kumhai dokro. Wakhalna sagatpa warina taibangda sanariba lilado. Lila roising na mapung maray pahalle haiba aina khangi. Adubu sanariba lila oithokpa yaba yadaba kaya yawarashu. Lila roising duna yengliba babuk singi pukning chingsin duna. Lila adu yengna mamittagi mapi tahanba sungambani. Aduna makhal manadaba makhoina sanarakpa punsigi kumhaida tumin yengluba aishu karigumba matamda pukning nungsirakpa matang yawi. Nungshidra miyoibase kana amana wakhalgi manglanda tauduna nungaina hingnari kana amana awaba kaya khangduna punsina puba maikaida chacheduna hing aduga aina wakhalgi manglanda su tauda punsina piba lambi da su chat aigi laibak aigi punsi isana semjaraga chatpaga chap manai nokningdra ngasi PIBAgi wakhalsi themjinaba hotnabada warani haiba ma khangi aduna wari dudagi na thainaba hotnare punsina pugera nangna pugera to oloina haying thabak chatoina dra puro gari do driver de so haikraban aina haying deidi adum nanga chatoine aidi ngasai garim chatri pabungna farm do yenguni haibadagi ai to obani aidi ithan chatpasina bu hena comfortable oibai khal madam khradi nang amuk senar ngamoi ai adumba aigi phao changba tandana mi thado amaga pabungda themi aduga magi seseno kai PIBA Robert yenglakte makhut animak pocket humlaga hanagum adum haire aina haise phagi nati ai wakhal khar khali adunani aina somda chalubasi wari malakani mashina ai lot ke haibanati lot adubu makhoi thengnanaba aigi su plan khara thamningi kuigadaba nati madam khara khakini haying se phaude ai chalamgi aduga thabak khara sindomgi aduga haying mathang nanga puna chatlaga sinaramagi pabungda haigidro haira su kaide khale thabak lepkadaba nati nang ai khak sintoknabani Robert sor sangba mahon toga phare yengase aishu adomgi pau khara faunagi kamain tawri kari tawri khanglaga sindomgi changbadi changningdrabani aduna matamoina sangtharagi PIBA khudang kharida yenglaga Robert ta haire potharu thengi aying manungsi che ngaki nungairashu kuina leranu nangshu potharu hairam laga thokre Robert PIBA magi haunabi tension wanglaga wa haifam khangdabi nokfet toba mataudo tauduna domina domak lefawi mathangi numitni Mishna amadili anidu school amada oja oina pubagi interview yaunabagi chatnaba haiduna loishinba hawi jolly famungda makhong yan thaduna famlaga anidu da yengduna lei Mishna na phasan lermo nang jathokninga su kuiro akhoi halaga jase Lina nang si yosin si try daw si diade adumain sum ongdana le kai haidoino su khangde nang ngama ayawning deda kayam koidoino noi halakba kuiba haise miyam de haibani serial number do khangadi phadon yengase kuirabada pungbaro phau mangai phasan chatlo mai paglo best of luck chalo ki phasan ler muko hairaga thokre anido Jolly anidu chatkraba matung room dugi thongdu lonchile aduga ising thakya haiduna changsilaga filter dagi ising glass ama yanaba hotnaringai fast food ta hairamba PIBAgi wahaising amadi matau karamna mana brahman oirambano haibasigi wakhalda Jolly pukningdo leitaba sungam ngamdre sole imachinde sutapna laknari braibo chaina masing khangda leiriba thamoi sida
ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨꯃ ꯇꯁꯦꯡꯅ ꯇꯧꯔꯤꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯃꯔꯝꯗ ꯑꯗꯨ ꯈꯪꯅꯤꯡꯂꯕ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯤꯕ? ꯍꯥꯏꯔꯒ ꯏꯁꯤꯡ ꯌꯥꯔꯝꯕ ꯒ꯭ꯂꯥꯁꯇꯨ ꯊꯛꯂꯝꯗ ꯅꯥꯀꯜꯗ ꯁꯥꯐꯨ ꯈꯖꯤꯛ ꯀꯟꯅ ꯊꯅꯝꯂꯒ ꯐꯃꯨꯡ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯁꯠ ꯍꯣꯡꯂꯒ ꯔꯦꯟꯇꯒꯤ ꯄꯟꯊꯗ ꯊꯣꯔꯛꯏ꯫